Myanmardagi sangsilakpa Chin Kuki narco terrorist-sing maramda halandriba fawba irang loisinaba pambai leite haina Chief Sena Manipurgi President Moirangthem Tombina phongdokre. Myanmardagi ain kaina sangsilakiba Chin Kuki narco terrorist-sing asi masa-masagi maramda deport tawkiba natana sahi ani faraklaba irang asi loisinabagi atopa pambai leite haina Chief Sena Manipurgi President Moirangthem Tombina phongdokre. Haukiba sahi lising ani kulhumdoigi Mei 3 horakiba chahi ani faraklaba irang asina maram oiraga Tawaina ponta pikraba atauba singi mafamda ikai kumnaba utpagi thauranga mari leinana M Tombina ngasi Babupurada leiba mahaki office da pangthokiba paugi mifam amada wafam asi phongdokladuna makhatana haikibada ngasi asi pungning nungsiba amadi pendabana pikthalaba numit amani Myanmardagi sangsilakpa Chin Kuki narco terrorist singna Manipur thukaiduna Kuki khaktagi oiba tonganba state ama semnaba maru hunkiba adu ngasini India gi state ama Oidb Manipur asi machetana thugairaga makhoigi homeland ama semgani haiba demanda maralaijadaba midai kaya mihathina hatkiba yum kaya tangoitana mainatumna thadokiba miyoi kaya ama faduna pukhraga ngasi fawba thiba khangdana leiriba Jakurador Masakarda pikliba angang ahum amasung nupi ahum yauna puna miyoi taruk tamthiba mihata halaga hundoklamba thodok thokraba fawbada Government of India na tumina yengduna leiriba silaibak thibani matang kharagi mamangda thokiba Pahalgam terror attack da terrorist singna miyoi kuntaruk mihathina hatkiba adu nupi angang singdi soklamdana hingna thadoklamki adubu Jakurador Masakarda khulai paiba singna Makus jalaba matungda miyoi taruk adu tamthina halaga hundoklambani asumna Kuki khulai paiba singna nupi angang fawba lemna tharak traba fawbada India lengang na makoibu terrorist ni haina lakthokpagi mahuta tumina leisiliba asigi marumda kari aronba agenda leibage haibasi haningai oiba wahang amani Government of India na Manipurgi miyam asi second class citizen amagum device and rule tawbagi mawung asi khudakta lepkadabani lana si loisinsi hairabadi Government of India na asum aran thidoktuna Myanmardagi sangsilakliba illegal immigrant sing amadi khulai paiba Myanmar lalhauba sing ase makhoigi maramda deport tawbagi tangai fadaba lei haiki Yamlaba miyamna saruk yaduna people conference pangtokre Chisi Purdana DC gi order gi Maiyokta khulai paiba sing yauna rally Chatkhre Hauki basahi lising ani kulhumdoigi Mei 3 Kuki narco terrorist singna lamdamasagi yelhomi oiriba mitai singi mathakta akanba lan chatharakpadagi miyoi kaya hatkiba yum kaya tangoi olhankiba masung miyoi kaya amana landenaduna leifam chafang khangdana leiriba thodok asiga mari leinana miyangi oiba apunba phirep ama launaba kokomina sinduna ngasi khumalampakta Manipur People Conference on 2 years of Manipur crisis haina mingthonba miyangi mifam ama pangthokre mifam aduda maikai kayadagi lakpa yamlaba miyamna saruk yaki kokomina lakthokkibagi matungina ngasi khwairamban kaithel yauna karbargi mafamsing amasung tongan-tonganba sinfamda leiriba miyoi kanglupsing nomagi oiba sintha leptuna ngasidi mifam aduda saruk yaki Amaromda Indigenous Tribal Leader Forum na sinduna Churchanpur District Headquarter da separate administration gi demanda Kuki taba jaga singda total shutdown laukthokuna rally chatki rally aduga mari leinana DC gi maikei athingba kaya thamlabasu combat dress setpa khulai paiba Kuki jo terrorist ki miyoi kaya saruk yaki haina social media da thagat naragli Delhi da su Kuki singna separate administration demand ga mari leinana rally chatki kokomina senduna ngasi ayupung 13 makhaidagi haukiba people conference aduda wangang laduna kokomigi convener athauba khuraidamna haikre ngasigi mifam asida haukiba sahi lisingani kulhumdoidagi haurakiba irang asigi waroisin ama purangna bohonabada asoba mateng ama oigadoribani haukiba april gi ahanba chayoldagi hauna kokomina laikai da satuna thokliba lanasi kadaidagi haurakibano masigi waroisin purangnaba kari tausige haina campaign chatharakiba adu ngasigi people conference asiga mari leinai ngasigi mifam asi maruoina haujik thokliba irang asi loisinaba India government ka kari karamba matamda wari sanagadagi amasung kari haigadage haibagi pointsing adu puraknabagi yamna maruoiba mifamni ngasigi mifam asina lagodawriba warepsing adu pairaga India government ka chapchana thengnagani India government ka chapchana wari saduna madugi khudam changdam kaya puthokani maduda India government na
ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕ ꯇꯥꯔꯕꯗꯤ ꯃꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅꯁꯨ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯈꯣꯡꯖꯪ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯃꯗꯤ ꯁꯣꯏꯗꯅ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯤꯔꯒ ꯀꯦꯝ ꯁꯥꯗꯨꯅ ꯂꯩꯍꯜꯂꯤꯕꯁꯤꯡ ꯂꯧꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯐꯪꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅꯁꯨ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯦꯞ ꯀꯌꯥꯁꯨ ꯂꯧꯈꯤ꯫ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯊꯑꯣꯏꯅ ꯑꯃꯁꯨꯡ ꯑꯇꯝꯅꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ, ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯔꯥꯏꯠꯁ, ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤ ꯃꯠꯄꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯆꯨꯔꯆꯥꯟꯄꯨꯔꯗ 2018 ꯃꯦ 3ꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯤꯡꯕ ꯖꯣꯃꯤꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯕꯦꯅꯔ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯗꯨꯒ ꯐꯛ ꯀꯨꯀꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯤꯔꯥꯜ ꯌꯨꯡꯕ ꯌꯥꯔꯣꯏꯗꯕ ꯂꯥꯟ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯆꯍꯤꯆꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯛꯂꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯗꯤꯚꯥꯏꯁꯤꯚ ꯄꯣꯂꯤꯁꯤ ꯇꯧꯗꯨꯅ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯅꯕ ꯁꯤꯜꯂꯤꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯃꯤꯟꯅꯔꯒꯗꯤ ꯀꯥꯡꯂꯨꯞ ꯑꯃꯅ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯊꯛꯇ ꯉꯥꯡꯅꯔꯤꯕ, ꯆꯩꯅꯔꯤꯕ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯒꯤ ꯐꯖꯗꯕ ꯃꯇꯥꯡ ꯀꯌꯥ ꯌꯥꯎꯔꯤꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯒꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯤꯔꯥꯜ ꯌꯨꯡꯕ ꯌꯥꯔꯣꯏꯗꯕ ꯂꯥꯟ ꯅꯠꯇ꯭ꯔꯒ ꯃꯨꯛꯅꯕ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯔꯣꯏꯁꯤ ꯍꯥꯏꯕ ꯋꯥꯈꯜꯁꯨ ꯈꯟꯕ ꯍꯧꯔꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯃꯅꯤꯄꯨꯔꯕꯨ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯂꯤꯁꯇ ꯆꯟꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯇ ꯔꯤꯀꯃꯦꯟꯗꯦꯁꯟ ꯑꯃ ꯊꯥꯅꯕꯒꯤ ꯄꯤꯔꯛꯈꯤꯕ ꯗꯤꯔꯦꯛꯇꯤꯚ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ 2018 ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯆꯨꯝꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯀꯨꯀꯤ ꯖꯣꯠꯁꯤꯡꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯌꯥꯎꯅ ꯃꯤꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯅꯕꯒꯤ ꯗꯤꯃꯥꯟ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯑꯆꯨꯝꯅ ꯁꯤꯟꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯀꯨꯀꯤ ꯖꯣꯠꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯁꯦꯄꯔꯦꯁꯟ ꯇꯥꯟꯕꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯂꯧꯔꯤ꯫ ꯀꯨꯀꯤ ꯖꯣꯠꯁꯤꯡꯅ 2018 ꯃꯦ 3ꯗ ꯑꯆꯨꯝꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯔꯦꯂꯤ ꯑꯗꯨꯒꯤ ꯃꯔꯝ ꯑꯃꯗꯤ ꯑꯣꯕꯖꯦꯛꯇꯤꯚ ꯑꯗꯨ ꯄꯨꯡꯑꯣꯟ ꯑꯣꯟꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯅꯕꯒꯤ ꯔꯦꯂꯤ ꯑꯃ ꯑꯣꯏꯅ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯔꯦꯂꯤ ꯑꯗꯨꯗ ꯑꯣꯇꯣꯃꯦꯇꯤꯛ ꯔꯥꯏꯐꯜꯁ ꯄꯥꯏꯕ ꯀꯨꯀꯤ ꯖꯣꯠ ꯇꯦꯔꯣꯔꯤꯁꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯏꯟꯗꯤꯌꯥꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯁꯤꯗ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯦꯂꯤ ꯑꯃ ꯆꯤꯡꯒꯤ ꯃꯐꯝ ꯈꯔꯗ ꯆꯠꯅꯕꯒꯤ ꯄꯥꯔꯃꯤꯁꯟ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯔꯨꯑꯣꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤ.ꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯄꯤꯔꯝꯂꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯈꯨꯠꯂꯥꯏ 3,610 ꯂꯥꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ 5,000 ꯍꯦꯟꯅ ꯔꯤꯀꯣꯚꯔ ꯇꯧꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2018 ꯃꯦ 3ꯗꯒꯤ ꯍꯧꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯨꯀꯤ ꯖꯣ ꯑꯃꯁꯨꯡ ꯃꯤꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯈꯨꯠꯂꯥꯏ 3,610 ꯂꯥꯛꯈꯤꯕꯒꯤ ꯃꯅꯨꯡꯗ ꯈꯨꯠꯂꯥꯏ 5,000 ꯍꯦꯟꯅ ꯔꯤꯀꯣꯚꯔ ꯇꯧꯔꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯣꯝꯒꯠꯂꯛꯂꯤꯕ ꯈꯨꯠꯂꯥꯏ 5,000 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯔꯗꯤ ꯄꯨꯂꯤꯁ ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯑꯗꯨꯗ ꯌꯥꯎꯗꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯗꯕ ꯈꯨꯠꯂꯥꯏꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ 1,470 ꯔꯤꯀꯣꯚꯔ ꯇꯧꯈꯤ꯫ ꯋꯥꯠꯂꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯊꯨꯕꯗ ꯔꯤꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯇꯝꯄꯥꯛꯇ ꯁꯤꯟꯊꯥ ꯂꯦꯞꯅꯈꯤꯕꯗꯒꯤ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯨꯝꯖꯥ 2018 ꯃꯦ 3ꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛ ꯁꯥꯁꯟ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯃꯤꯇꯩꯗ ꯆꯠꯊꯔꯛꯈꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ 3ꯂꯛ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯝꯄꯥꯛꯇ ꯆꯠꯊꯈꯤꯕ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪꯗ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ 2ꯔꯛ ꯅꯤꯡꯁꯤꯡ ꯊꯧꯔꯝ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯝꯄꯥꯛꯇ ꯆꯠꯊꯈꯤꯕ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪꯗ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯂꯦꯞꯄ ꯈꯣꯡꯖꯪ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯂꯅꯥꯏ ꯃꯍꯩꯂꯣꯏꯁꯪ ꯌꯥꯎꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ 3, ꯄꯥꯎꯅꯥ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟꯁꯤꯡ ꯑꯃꯗꯤ ꯃꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯀꯔꯕꯥꯔ ꯇꯧꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯁꯤꯡꯖꯃꯩ, ꯋꯥꯡꯈꯩ, ꯈꯨꯔꯥꯏ, ꯊꯥꯡꯃꯩꯕꯟ, ꯀ꯭ꯋꯥꯀꯩꯊꯦꯜ, ꯀꯩꯁꯥꯝꯄꯥꯠ ꯌꯥꯎꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯗꯨꯀꯥꯟꯁꯤꯡꯁꯨ ꯊꯣꯡ ꯂꯣꯟꯅꯈꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯋꯦꯁ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡꯅꯆꯤꯡꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯀꯩꯊꯦꯜ ꯀꯥꯟꯅꯈꯤꯗꯦ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯅꯈꯤ꯫
Mei 3 thꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯑꯊꯧꯕꯁꯤꯡꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕ ꯆꯍꯤ 2 ꯐꯥꯔꯛꯂꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯍꯧꯕ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯗꯨꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯅꯨꯃꯤꯠ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯄꯨꯟꯕꯅ ꯁꯤꯟꯗꯨꯅ ꯈꯥ ꯄꯣꯠꯁꯥꯡꯕꯝ ꯁꯥꯟꯅꯕꯨꯡꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 15ꯒꯤ ꯂꯨꯆꯤꯡꯕꯁꯤꯡ, ꯊꯧꯃꯤꯁꯤꯡ, ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯑꯃꯗꯤ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤꯌꯥꯝ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯣꯜ ꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯀꯨꯝꯖꯥ 2018ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡ ꯑꯃꯗꯤ ꯇꯦꯡꯅꯧꯄꯥꯜꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯎꯌꯥꯜꯗꯒꯤ ꯃꯌꯦꯡꯕꯝ ꯔꯣꯁꯟ ꯁꯤꯡꯍꯒꯤ ꯐꯣꯇꯣꯗ ꯉꯁꯤ ꯂꯣꯌꯥꯂꯪꯒꯤ ꯃꯩꯔꯥ BLF ꯎꯌꯥꯜ ꯑꯃꯗꯤ ꯎꯌꯥꯜ ꯑꯄꯨꯟꯕ ꯀ꯭ꯂꯕꯅ ꯁꯤꯟꯗꯨꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯎꯌꯥꯜ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯃꯌꯦꯡꯕꯝ ꯔꯣꯁꯟꯒꯤ ꯃꯤꯡꯗ ꯎ ꯆꯥꯔꯁꯨ ꯊꯥꯈꯤ꯫ ꯂꯣꯏꯅꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯊꯧꯕ ꯃꯌꯦꯡꯕꯝ ꯔꯣꯁꯟꯒꯤ ꯑꯄꯣꯛꯄꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯨꯜ ꯉꯥꯛꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯑꯋꯥꯕ ꯈꯪꯕꯤꯌꯨ ꯍꯥꯏꯈꯤ꯫